ꯁꯦꯡꯕ ꯂꯣꯏꯔꯦ ꯍꯜꯂꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯁꯤꯅꯀꯣ ꯀꯩ ꯃꯥꯃꯁꯦ ꯁꯤꯡꯖꯨ ꯆꯥꯅꯕꯒꯤ ꯃꯤꯃꯤ ꯀꯩꯀꯥꯁꯨ ꯃꯌꯥꯝ ꯍꯥꯞꯄꯛꯑꯦ ꯃꯌꯥꯝ ꯈꯪꯗꯦꯕꯣ Hello guys, welcome back to our channel. Mayam pulamak amukasu hanai channel da tarab nokchari. Ado mayam ngasi video sidi vlog oina semjarage. Hojikse ayuk nibako pung kaino tamai tare. 10:30 tamaina oidore bako. Ado akhoi hojikse hospital la chatke tawini. Ado hojikse ayuki breakfast edum tan noina akhoi mamana kaino pireba. Kai kawine ching asubado jam do pire aduna tamai tan horaga chare. Ado akhoi hojik hospital la chattorini. Ado kari tawba chattoino kana yengbagi chattoino adudi mayam hospital jawraga ucharage mayamna video se loi phabo yengbiro adudi chalasi mayam weather sisu yam sathina phalamde haidi ayukta nong taramebako hojikudi nong hangare ado leichin ngata mu thagale satin mu kana tawra puthoidi puthoamdan amu lawba changre burena ado chalasi mayam kanate akhoi hojik bazar jawre jawdore aini jawdre Makade hogoleni asa na mo lokha admai le remini yone kyam wanga chingno yo sigagi tawaga sigagi hogolei ba saba khang debo na mo lai ba da jiba dum lai nadra amu mafam leng deba leite si gari me am yo paja paja gari ngata ta ta ma da thonai ba ngasi di mi yam chili baja Hoje hospital ja utare block khoi wai mai ngai jo hore khole ga mai bu ngang bi taye chedi hospital ne cha jama ko lai pute da fruit kai ka ko ma kon jole sing ji ni de ki Mayam akhoi hojik hospital mangla change bako ado sisiga moi buddha laire lai kharnabagi mafam thammina ko khoya dasu adumana thammi sigasu adoga ngasi se mi su yamna tilamme bako ado aya sigagi hojik ticket ama lawrani adoga yehandoini hojik ticket lawloidana mathakta muka khale asisina second floor ne bako asisiga tare akhogi yengpham se 106 room da ko ado loraga yenghalani sengba loire hallage कई मामा से ये क्या पता है कई पता ना से सीधी लो मनाने हाई का तो चावल लोग कोई भी सोचोली तू फटी को हाँ ना पाक पीछे कई रचा ना गए ना ये कई धाम गए बुखार की तरह मुझे जाती नहीं समाया नुकसान को तो बस कुछ रे मसी weather खुफा सीधी लो रहा जाना सा Satinga pore pure mana nong suduri kai Hare Krishna Mayam si sina ko hospital ja palambi do aduga phamba bazar ne bako asi se loina phangi khanga ba loina phangi haidi aina khalu da bapor mayam phangi haidi akhoi gi ngari di phangde ko kai haigene tonga do phangde bako atopa thumyak pi ngari kai kai adudi phange do siga su umorok laire adu umorok sidi yam tange pikira ma da lupa chama ya aduga tara bu sudana hali aduna tangman gi bodo lawrak tre bako adolaraga asigana fruit keka yole aduwaidi mushroom su yolame mayam adugane ko khoina idi napak pi do uri bako aido khangdaba sise napak pi ne masak to aduga abun napak pi ne na hai adudo sema khak lawre haidi chum chana ba do cha ba chum bu haina de ba kai da haptunu ju khangde ado ju phangbo do sum loksale aduga tei maru marang mayam phangi sisiga ko ado hoji akhoi haidi jumda jawdore hale akhoi se dum khong dum chatle bako kai gino aida sigagi gari tongbodo ai to taning lei mafam da gari tongbo nungai ti ko nga du duna dum khong dum chatle ado hojik yum su dum loksale ji ngasai tang sa sa mane haji mun mamsan gare ado mayam akhoi hojik jum jawre bako jum jawre dinda su phatte akhoi japam matam do di nungsa sai nong thi nong mangi ai siga siga di gyan men ta de weather se kara matam da change hoidino khangdi hojik mun nong se kup kup na tare bako
ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12:30 ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯨꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯤꯁꯦꯀꯣ ꯀꯩꯁꯨꯝꯒꯤ ꯅꯠꯇꯦ ꯑꯩ ꯌꯦꯡꯕꯒꯤ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯑꯕꯨꯔꯦ ꯌꯦꯡꯕꯒꯤꯅꯤ ꯑꯩꯈꯣꯏ ꯑꯕꯨꯔꯦꯗꯣ ꯍꯥꯏꯗꯤ ꯃꯃꯥꯏꯗꯣ ꯎꯔꯤꯡ ꯌꯥꯝ ꯊꯨꯡꯉꯦꯕꯀꯣ ꯎꯔꯤꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯝꯄꯜ ꯊꯨꯡꯕꯗꯁꯨ ꯂꯩꯗꯅ ꯑꯃꯅꯤ ꯈꯛꯇꯪ ꯊꯨꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦꯕꯀꯣ ꯃꯥꯏꯁꯦ ꯃꯌꯥꯝ ꯊꯨꯡꯕꯤꯗꯨꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯌꯨꯝꯗ ꯆꯠꯂꯨꯕꯗꯨꯒ ꯌꯨꯝꯗ ꯂꯩꯕꯗꯨꯒ ꯃꯃꯥꯟꯅꯕ ꯇꯤꯟꯅꯩ ꯑꯃ ꯇꯧꯏ ꯅꯠꯇ꯭ꯔꯥ ꯄꯥꯔꯇꯤ ꯅꯨꯡꯇꯤ ꯑꯗꯨꯝ ꯇꯣꯏꯔꯦ ꯑꯗꯣ ꯁꯥ ꯉꯥ ꯆꯥꯕ ꯈꯣꯠꯄꯁꯨ ꯐꯠꯇꯦꯅꯀꯣ ꯍꯥꯏꯗꯤ ꯃꯃꯥꯏ ꯎꯔꯤꯡ ꯊꯨꯡꯕꯁꯤꯗꯤ ꯑꯆꯝ ꯑꯔꯥꯛ ꯆꯝꯐꯨꯠ ꯆꯥꯕꯅ ꯐꯩꯗꯅ ꯑꯗꯣ ꯌꯨꯝ ꯆꯠꯄꯗꯣ ꯗꯤꯃꯥꯛꯁꯦ ꯈꯔ ꯆꯥꯁꯜꯂꯛꯑꯕꯖꯥꯠꯅꯤ ꯁꯥ ꯉꯥ ꯃꯌꯥꯝ ꯆꯥꯁꯜꯂꯛꯄꯗꯨꯒ ꯈꯔ ꯍꯦꯟꯒꯠꯂꯦꯕꯀꯣ ꯍꯟꯗꯛꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯗꯥꯛꯇꯔꯗ ꯑꯝꯇꯪ ꯌꯦꯡꯊꯣꯛꯄꯤꯔꯨꯕꯅꯤꯗ ꯍꯥꯏꯗꯤ ꯁ꯭ꯀꯤꯟ ꯗꯥꯛꯇꯔꯗꯅꯦ ꯈꯔ ꯐꯅꯕ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒ ꯂꯥꯛꯄꯗꯩꯗꯤ ꯈꯔꯗꯤ ꯐꯔꯦ ꯍꯥꯏꯗꯤ ꯁꯤꯒꯅꯁꯨ ꯈꯔ ꯆꯥꯟꯅꯔꯦ ꯏꯪꯕꯅꯤꯅ ꯃꯃꯥꯏꯗꯣ ꯗ꯭ꯔꯥꯏ ꯑꯣꯏꯗꯅ ꯑꯥꯗꯅ ꯑꯣꯏꯂꯤ ꯑꯣꯏꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯁꯤꯁꯤꯒ ꯑꯆꯝꯕꯅ ꯍꯦꯟꯅ ꯆꯥꯏꯕꯀꯣ ꯑꯗꯩ ꯁꯥ ꯉꯥꯁꯨ ꯑꯃꯨꯛ ꯆꯥꯗꯦ ꯑꯩꯈꯣꯏꯗꯤ ꯁꯥ ꯉꯥꯁꯨ ꯆꯥꯗꯦꯀꯣ ꯑꯃꯨꯛ ꯉꯥꯗꯒꯤ ꯍꯦꯟꯕ ꯀꯩꯁꯨꯝꯁꯨ ꯆꯥꯗꯦ ꯑꯗꯨꯗꯨꯅ ꯑꯁꯤꯒ ꯂꯩꯔꯃꯤꯅ ꯍꯥꯏꯗꯤ ꯑꯆꯝ ꯑꯔꯥꯛ ꯈꯔ ꯄꯤꯖꯔꯅꯤ ꯑꯗꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯧꯔꯒ ꯃꯥꯏꯁꯦ ꯈꯔ ꯐꯍꯜꯂꯅꯤ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗꯀꯣ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯍꯥꯏꯗꯤ ꯑꯕꯨꯔꯦ ꯍꯣꯏ ꯂꯥꯛꯄꯗꯀꯣ ꯅꯤꯅꯦꯅꯁꯨ ꯄꯣꯠ ꯍꯥꯞꯄꯛꯏ ꯃꯃꯥꯅꯁꯨ ꯄꯣꯠ ꯍꯥꯞꯄꯛꯏꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯆꯥꯕꯨꯗꯤ ꯍꯧꯒꯠꯂꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯈꯔ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯗꯩꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯨꯝꯗꯩ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯆꯩ ꯍꯥꯞꯄꯛꯏ ꯍꯥꯏꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯕꯨꯔꯦ ꯍꯣꯏ ꯂꯥꯛꯄꯁꯤꯕꯨꯗꯤ ꯈꯔꯕꯨꯗꯤ ꯀꯨꯏꯔꯦꯕꯀꯣ ꯀꯨꯏꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯕꯕꯨꯗꯤ ꯍꯧꯒꯠꯂꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗꯁꯨ ꯈꯔ ꯎꯠꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯌꯨꯝꯗꯒꯤ ꯁꯨꯃꯥꯏꯅꯒ ꯄꯣꯠ ꯆꯩ ꯍꯥꯞꯄꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯤꯅꯦꯒ ꯃꯃꯥꯒꯅ ꯍꯥꯞꯄꯛꯄꯅꯤ ꯑꯗꯣ ꯌꯣꯡꯆꯥꯛꯁꯤꯗꯤꯀꯣ ꯍꯧꯖꯤꯛꯇꯤ ꯂꯤꯕ ꯃꯇꯝꯅꯤꯅ ꯌꯣꯡꯆꯥꯛ ꯑꯀꯪꯕ ꯑꯣꯏꯅ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯁꯤꯒ ꯁꯣꯏꯕꯨꯝ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯥꯝꯅꯕꯨꯗꯤ ꯍꯥꯄꯛꯄ ꯅꯠꯇꯦ ꯑꯗꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯄꯛꯄꯅꯦꯕꯀꯣ ꯃꯔꯝꯗꯤꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯂꯥꯛꯄꯅꯤꯅꯀꯣ ꯂꯨꯝꯃꯤ ꯈꯣꯠꯂꯤ ꯄꯣꯠ ꯌꯥꯝꯅ ꯄꯨꯕ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏ ꯌꯥꯝ ꯏꯁꯧ ꯂꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯥꯞꯇꯕ ꯌꯥꯗꯕ ꯈꯔ ꯈꯔ ꯑꯗꯨꯝ ꯍꯥꯄꯛꯄꯅꯦ ꯑꯗꯣ ꯁꯤꯒꯅ ꯄꯨꯈꯝ ꯀꯩꯀꯥꯁꯦ ꯑꯩꯅ ꯃꯃꯥꯗ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯄ꯭ꯂꯦꯠ ꯀꯩꯀꯥ ꯍꯥꯄꯛꯎ ꯃꯤ ꯂꯥꯛꯑꯒ ꯁꯨꯝ ꯄꯤꯖꯅꯕ ꯍꯦꯟꯅ ꯑꯗꯨꯝ ꯊꯝꯅꯤꯡꯉꯤꯅꯀꯣ ꯁꯤꯒꯗꯤ ꯄꯣꯠ ꯆꯩ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯨꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯃꯥꯒ ꯅꯤꯅꯦꯒꯅ ꯇꯧꯔꯒ ꯍꯥꯄꯛꯄ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯎꯕꯗꯀꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯆꯥꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯃꯤꯃꯤ ꯀꯔꯤ ꯀꯔꯥꯁꯨ ꯑꯩꯅ ꯁꯨꯝ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯌꯨꯝꯗ ꯍꯥꯏꯗꯤ ꯁꯤꯁꯤꯒ ꯃꯤꯃꯤ ꯐꯪꯗꯦ ꯃꯤꯃꯤꯁꯤꯡꯁꯨ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯃꯤꯃꯤꯒꯁꯨ ꯂꯩꯔꯒ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯤꯃꯤꯁꯤꯡꯁꯦ ꯑꯩ ꯃꯤꯃꯤꯁꯤꯡꯖꯨꯒ ꯇꯧꯔꯒ ꯆꯥꯊꯔꯛꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯨꯛꯕꯥꯡꯒ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯅꯍꯥꯟꯈꯩ ꯆꯥꯕ ꯐꯪꯉꯨꯗꯕꯒꯤ ꯑꯗꯨꯒ ꯆꯦꯡꯁꯨ ꯍꯥꯞꯄꯛꯑꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯗꯨꯀꯥꯟꯒꯤ ꯆꯦꯡ ꯑꯣꯏ ꯃꯥꯅꯦꯕꯀꯣ ꯑꯩꯁꯨ ꯑꯗꯨꯛꯌꯥꯝꯗꯤ ꯈꯪꯗꯦ ꯑꯗꯣ ꯗꯨꯀꯥꯟꯒꯤ ꯆꯦꯡ ꯈꯔ ꯍꯥꯞꯄꯦ ꯑꯩꯅꯗꯤ ꯑꯗꯨꯝ ꯌꯨꯝꯒꯤ ꯆꯦꯡꯗ ꯍꯥꯞꯄꯧ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯈꯔ ꯑꯗꯣ ꯆꯦꯡꯁꯤ ꯌꯥꯝ ꯍꯥꯞꯄꯛꯀꯗꯗꯣ ꯍꯥꯏꯗꯤ ꯂꯝ ꯁꯥꯡꯕꯩꯅ ꯄꯨꯕꯗꯣ ꯋꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯌꯥꯝꯅꯗꯤ ꯍꯥꯞꯄꯛꯇ꯭ꯔꯦ ꯁꯤꯁꯤꯒ ꯍꯥꯏꯗꯤ ꯆꯥꯍꯧ ꯆꯦꯡꯁꯨ ꯈꯔ ꯍꯥꯞꯄꯦꯀꯣ ꯃꯃꯥꯅ ꯑꯩꯈꯣꯏ ꯆꯥꯅꯕꯒꯤ ꯍꯥꯏꯅ ꯑꯗꯨꯒ ꯌꯨꯝꯒꯤ ꯆꯦꯡꯁꯤꯅ ꯑꯩꯈꯣꯏ ꯗꯗꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯀꯣ ꯑꯗꯨꯗꯨꯒꯤ ꯅꯤꯅꯦꯅ ꯍꯥꯄꯛꯄꯅꯤ ꯑꯗꯣ ꯁꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯄꯨꯕꯗ ꯃꯣꯏꯁꯤꯡꯁꯤꯗꯤ ꯄꯨꯔꯥ ꯏꯁꯧ ꯈꯨꯂꯥꯡ ꯑꯃ ꯂꯝꯕꯤꯗꯒ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯏꯕ ꯄꯣꯠꯁꯤꯡꯁꯦ ꯂꯪꯊꯣꯛꯑꯝꯃꯣꯔꯥ ꯍꯥꯏ ꯂꯨꯝꯃꯟꯈꯔꯦ ꯍꯥꯏ ꯁꯥꯎꯔꯛꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯁꯨꯝ ꯆꯦꯡꯁꯦ ꯌꯥꯝꯅꯕꯨꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝꯅꯗꯤ ꯍꯔꯥꯎꯋꯦ ꯌꯨꯝꯒꯤ ꯆꯦꯡꯒ ꯌꯥꯎꯕꯁꯦ ꯑꯩ ꯆꯥꯔꯔꯣꯏ ꯑꯩꯈꯣꯏ ꯗꯥꯒꯤ ꯊꯝꯕꯤꯗꯣꯏꯅꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗꯁꯨ ꯌꯨꯝꯗꯒꯤ ꯍꯥꯄꯛꯄ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯎꯠꯆꯔꯦ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯩ ꯌꯣꯡꯆꯥꯛ ꯑꯃꯐꯥꯎ ꯆꯥꯕ ꯐꯪꯗ꯭ꯔꯤ ꯈꯪꯉꯕ ꯑꯗꯨꯗꯨꯒꯤ ꯃꯃꯥꯏꯅ ꯍꯥꯞꯄꯃꯤꯅ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯣꯠ ꯆꯩꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯁꯤꯁꯤꯡꯁꯨ ꯆꯥꯕ ꯐꯪꯉꯅꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯁꯨ ꯆꯠꯊꯣꯛꯎꯔꯦ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯁꯤꯗꯤ ꯑꯩꯒꯤ ꯌꯦꯡꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯑꯕꯨꯔꯦꯒꯤ ꯌꯦꯡꯕꯅꯤ ꯑꯩꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯁꯜꯂꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ